मान हाइसी नुपी अनी खक असोमदा नेकेटदा पुबदुसु अरामबाइनी हाइ मा हाइसी अदुदा फारिबा मिजिंदो अमत्ता अरामबाइसु नत्ते लोइनमक फाग्रबा ngатani मिजिंदो अरामबाइ नत्तेको अदगी अमुक मेगी तांग अहुमदा मेगी तांग अहुमदा हौरखिबा इरांग हना मयाम हाइनेको सिगी नुमिसिदा फौजखाई इकाई अदि फौजखाई तोरबुंग बंगलादा लेइबा मैतै खुन मयाम मई थाइसे अरामबाइना थाबनि सि माइस कुकीना मई थाब नत्ते मैतै मयमजिंगसि अरामबाइना थाबनि सि माना हाइस सी ताबदा आई थमोइसे आई पुबा ngamजेबा सेंना आई हाइजैदि अदो सेंना कुकी की प्लान सिनि याम सांग्रेको हौजिक इंक्वायरी कमिटी एनी एन मान हाइजे एनआईए गा सीबीआई गा लोइ पुथोरकनी कीदेबा एनआईए ओइसनु सीबीआई ओइसनु एनी इंक्वायरी तौरक्सनु खोइ कीदेब आई कीदेब खोइ अरामबाइना मदु कीदेब कइनोदा अखोइ अरानबा तौकीदेब अखोइ ngasi बोदा लान कीदेब अखोइ अरामबाइ प्रिपरेशन लेरगा लान तौसु नते अखोइदि इना लेनिंगी मैतै मयाम पुंजनदबा नहा मयाम कंगाउनरगा मा थोप पांगलै लैबा मयामसि पुंजननबा अखोइ नहा मयामगी ग्रुप अमखक सेंगोचबने अदु सेंगोबा मतमदा अखोइ इसागी angamba honajaga sengochagibani sinau meyam kainomta thamge yam nuaitre adiko thamoi na nuaitre aije hoi kainone khigi yam korona ngarang la thabdo ai hoji tawi aduga aina hygienic diko akoigi ise chal akoine di I marini akoije atopa natte na yam khanjaba duduga अखोइद ओनसलगा तौवै मोंग अमा सुम तौबा मसीना कदाइबो चुम्मी लाले हाबदुदि सुखं खंगदबिद वा ngang याम नुवाइते हाबदि अखोइ तसेंग हादि थबक सुरगा चाबनी अखोइ केंता लैब नते अदुगा मेगी 3 जिदा अखोइगी अरामबाइना हाउई हेना इचे होइना यामनजु ngasiबौता यामना थागत पैसे इचे बिंदाना सुमाई हाई ना तौबजे सी याम नुआइते मसी इसेना कदाई बौबा खंगा कनामदगी करी लौरोरगा करी अरोला धुप तौबगी करी पेंदबगी नत्रगा अरामबाइदा करी नुआइतबगी इसेना हाइबनो हाबदो मधु याम खंगिंगे कैनो हाय कांदा खोंगाव मत सिगा नुमिसे पुंग आइना आइजे थबक चचरोगा जुमगी थबक चलोगा आइजे जी लंबी कैथेन माबी मथक्तगी आई गाड़ी थौबने आई गाड़ी तौगा इचिनाव मैमना व्हाट्सएप दा दु तौरे आदा तौरे सुमाई तौदना चुचामपुर तुरबुंग बंगला सोनाकंद तुरबुंग लोमदा फौजकाई असोंदा सुमाई इरांग थोए खोले हाबजिदा कमाई तौजानो खोलिजानो ने तौबदगी लाए आईगी मपुगी मेमदा गाई खामा मपुगी मेमदगी पुंग नुमित तारे पुंग मधु पुंग तरुक खरे हेनबा स्वाइदगी आई गाई मचाजी एक्टिवाजीदा थाउजी हालगा बेग यावदबे इनाव सी पुग्रो नोपोक अन तौदगी आइना पुरगा चले याम वाना इसिनाव मयाम ममांगदा थुगदे उजदे आइना उबा खरदो आई तमजगे यौरे आइना हेक जौबदा थमो याम काइना मयामजिना तौरगा चेलकबा खोटबा दगी अखोइगी माई बेन हनुबी मयामना अंगांगजी पोरकाद मिमांगजी तोलकबजिदा आई पी तारा कपबे आइना करिनो ngasi तौरिजिबो अखोइ रेबाक्सिता सुमाई तौजिबो कइनो ने तौरकांदा अदुमाइना मोइना तौरंबा मयामजी अखोइना जुम मैतैगी मोइना ngannna थाबदु उजौदे चालेंबा मयामजी अखोइना कन्नना खोतना अदु वाना होनागिबा मयामदु ngasi ise binda hoi gumbi thak wang labi amana dumaina hairakpa dudi thamoi yam pende numisida akoigi inao mairaba mado koigi ithai he dam makhongdagi ni leitabane numisida koi turbungda he turbungi dukal paringida koigi CDO police leiba yam lei मोइदो ऑर्डर फंगदे न कुथादे अखोई केम यावबनते नुंग चैतो वातो खरा पारकांदा चटबने
ꯆꯠꯂꯤꯕ ꯀꯩꯅꯣ ꯃꯔꯛꯁꯤꯗ ꯃꯩ ꯊꯥꯕꯗꯣ ꯀꯟꯅꯕꯁꯨ ꯍꯣꯠꯅꯕ ꯃꯣꯏꯅ ꯁꯣꯟꯗꯒꯤ ꯅꯣꯡꯃꯩꯁꯨ ꯀꯥꯞꯄꯛꯄ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯈꯤꯕ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯞꯈꯤꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯤ ꯌꯧꯕ ꯑꯃꯈꯛꯇꯅꯤ ꯑꯩꯅ ꯁꯦꯠꯄꯁꯦ ꯃꯀꯛ ꯑꯃꯈꯛ ꯁꯦꯠꯂꯒ ꯁꯦꯟꯗꯟꯗꯨ ꯇꯣꯡꯉꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯃꯣꯏꯁꯦ ꯀꯥꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯉꯔꯥꯡꯈꯛ ꯑꯗꯨ ꯀꯨꯏꯕꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯒ ꯏꯆꯦ ꯍꯣꯏꯅ ꯉꯁꯤ ꯉꯔꯥꯡꯈꯛ ꯇꯧꯔꯛꯂꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯁꯣꯅꯥꯀꯟꯒꯤ ꯎꯈ꯭ꯔꯨꯜ ꯂꯣꯝꯒꯤ ꯑꯗꯣꯟꯗ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗ ꯍꯧꯕꯅꯤ ꯎꯈ꯭ꯔꯨꯜ ꯂꯩ ꯁꯣꯔꯤ ꯑꯩ ꯂꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯅꯠꯇꯦ ꯄꯥꯡꯒꯩꯔꯣꯝꯒꯤ ꯂꯥꯏꯟꯗ ꯑꯃꯨꯛ ꯇꯧꯕꯅꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯗꯦꯠ 4ꯁꯦ ꯄꯥꯡꯒꯩ ꯂꯥꯏꯂꯣꯝꯗ ꯇꯧꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯀꯥꯏꯗꯅ ꯂꯥꯛꯈꯤ ꯑꯗꯨꯃꯥꯏꯅ ꯋꯥꯅ ꯑꯩ ꯊꯥ 2-3 ꯌꯨꯝꯗ ꯆꯪꯗꯦ ꯑꯩꯅ ꯌꯨꯝꯗ ꯆꯪꯕꯗ ꯑꯩ ꯏꯃꯥꯁꯨ ꯂꯩꯇꯦ ꯏꯄꯥꯁꯨ ꯂꯩꯇꯦ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯕꯅꯦ ꯑꯩꯒꯤ ꯑꯕꯣꯛꯁꯤꯅ ꯑꯩ ꯂꯥꯛꯄꯗ ꯀꯣꯡꯉꯩ ꯀꯞꯄꯒ ꯑꯍꯤꯡꯁꯤꯗ ꯆꯥꯛ ꯊꯝꯃꯝꯕꯁꯦ ꯑꯩꯅ ꯀꯌꯥꯝ ꯄꯦꯟꯈꯤꯕ ꯑꯩꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯀꯞꯅ ꯆꯥꯛꯐꯧ ꯆꯥꯈꯤ ꯑꯩꯅ ꯉꯁꯤ ꯆꯠꯆꯔꯨꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯄꯨꯜꯂꯀꯥꯟꯗ ꯇꯧꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯔꯥꯟꯕ ꯅꯠꯇꯦꯀꯣ ꯏꯕꯣꯛꯁꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯉꯁꯤꯐꯥꯎ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯈꯤꯕ ꯏꯆꯦꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯈꯤꯗꯣ ꯀꯨꯀꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯑꯔꯥꯝꯕꯥꯏ ꯀꯥꯡꯕꯨꯅ ꯍꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯗꯅꯕꯨ ꯇꯧꯈꯤꯕꯅꯤ ꯏꯌꯥꯝꯕ ꯀꯣꯔꯧꯅꯁꯨ ꯊꯝꯕꯤ ꯑꯩ ꯌꯦꯡꯉꯦ ꯂꯥꯏꯚꯁꯨ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯊꯧꯕꯁꯤꯡꯒꯤ ꯁꯦꯂꯨꯠ ꯄꯤꯕ ꯂꯥꯛꯄꯅꯤ ꯑꯩ ꯂꯩ ꯀꯠꯄ ꯂꯥꯛꯄꯅꯤ ꯑꯩ ꯋꯥꯁꯨ ꯌꯥꯝ ꯁꯣꯏꯔꯦ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯀꯞꯄꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯣꯏꯅ ꯍꯧꯔꯕꯅꯤ ꯑꯗꯨꯗꯨꯒ ꯃꯦ 2 ꯑꯗꯨꯋꯥꯏꯒꯤ ꯑꯗꯨꯗ ꯂꯥꯏꯁꯪ ꯊꯨꯒꯥꯏꯈꯤꯕ ꯑꯗꯒꯤ ꯄ꯭ꯂꯦꯠ ꯁꯂꯥꯏ ꯇꯔꯦꯠꯇ ꯃꯈꯣꯡ ꯅꯦꯠꯈꯤꯕ ꯈꯣꯠꯈꯤꯕ ꯑꯩꯉꯣꯟꯗꯁꯨ ꯐꯣꯇꯣ ꯂꯣꯏ ꯂꯩ ꯑꯗꯨꯒ ꯇꯨꯔꯕꯨꯡꯗ ꯃꯣꯏꯅ ꯃꯩ ꯊꯥꯔꯝꯕ ꯑꯩꯉꯣꯟꯗꯁꯨ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯂꯣꯏ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯅ ꯀꯟꯈꯤꯒꯦ ꯍꯥꯏꯕꯗꯣ ꯏꯆꯦꯅ ꯎꯔ ꯈꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝ ꯋꯥꯅ ꯅꯣꯡꯉꯥꯟꯕꯐꯥꯎꯅꯦ ꯑꯩꯈꯣꯏ ꯂꯩꯕꯁꯦ ꯏꯇꯥꯎ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯀꯦ ꯃꯥꯁꯨ ꯇꯨꯔꯕꯨꯡ ꯃꯆꯥꯅꯤ ꯃꯥꯅ ꯀꯞꯄꯒ ꯃꯈꯣꯡꯁꯤꯗ ꯁꯦꯟꯗꯜ ꯑꯃꯒ ꯃꯐꯤ ꯃꯣꯟꯁꯨ ꯌꯥꯎꯅ ꯀꯟꯅ ꯀꯣꯛꯇꯥꯁꯤꯗ ꯆꯠꯂꯒ ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯕꯗꯒꯤ ꯏꯇꯥꯎ ꯀꯔꯤ ꯑꯩꯅ ꯊꯃꯣꯏꯁꯦ ꯄꯦꯟꯗꯗꯅ ꯅꯨꯡꯗꯥꯡꯁꯤꯗ ꯇꯨꯔꯕꯨꯡꯁꯤ ꯉꯥꯎꯈꯤꯗꯅ ꯑꯩ ꯃꯣꯏꯔꯥꯡꯐꯧ ꯂꯥꯛꯄꯅꯦ ꯈꯣꯡꯅ ꯆꯦꯟꯗꯅ ꯇꯨꯔꯕꯨꯡꯗꯒꯤ ꯃꯣꯏꯔꯥꯡꯐꯧ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯗ ꯂꯥꯎꯔꯒ ꯀꯔꯤꯒꯤꯅꯣ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯣꯏꯅ ꯁꯨꯛ ꯌꯥꯝ ꯊꯥꯔꯒ ꯑꯩꯈꯣই ꯌꯨꯝ ꯑꯃꯈꯛꯇꯪ ꯊꯥꯒꯗꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯂꯃꯟ ꯁꯤꯡꯅꯕ ꯍꯣꯠꯅꯗꯨꯅ ꯉꯁꯤꯐꯥꯎꯗ ꯅꯣꯡꯉꯥꯟꯕꯕꯨ ꯑꯗꯨ ꯋꯥꯅ ꯂꯩꯔꯛꯈꯤꯕꯗꯣ ꯏꯆꯦ ꯍꯣꯏꯒꯨꯝꯕꯤꯅ ꯈꯔꯅ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯍꯜꯂꯦ ꯃꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩ ꯇꯁꯦꯡꯅ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯊꯤꯗꯣꯛꯄꯤꯌꯣ ꯏꯆꯦ ꯏꯆꯜ ꯂꯩꯔꯤꯕ ꯃꯌꯥꯝꯅꯁꯨ ꯊꯤꯗꯣꯛꯄꯤꯌꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯂꯥꯜꯂꯝꯃꯕ ꯑꯩꯈꯣꯏꯁꯦ ꯐꯥꯁꯤ ꯇꯧꯔ ꯍꯥꯠꯂꯣ ꯀꯪꯂꯥ ꯃꯅꯨꯡꯗ ꯍꯥꯠꯀꯦꯔꯥ ꯑꯗꯒꯤ ꯏꯝꯐꯥꯜꯗ ꯍꯥꯠꯀꯦꯔꯥ ꯀꯨꯀꯤ ꯃꯔꯛꯇ ꯇꯥꯁꯤꯟꯒꯦꯔꯥ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦ ꯃꯁꯤꯒꯨꯝꯕ ꯏꯔꯩꯆꯥ ꯃꯌꯥꯝꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯅꯕ ꯇꯩꯊꯣꯛꯅꯕ ꯈꯤꯇꯪꯗꯪ ꯑꯣꯏꯔꯁꯨꯅ ꯆꯠꯆꯈꯤꯕ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯍꯨꯔꯥꯟꯕ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛ ꯂꯩ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯆꯦꯟꯊꯣꯔꯛꯈꯤꯕ ꯑꯉꯥꯡꯁꯦ ꯃꯅꯪꯒꯟꯁꯤꯗ ꯄꯣꯔꯒ ꯑꯍꯟ ꯍꯅꯨꯕꯤꯁꯤꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯊꯣꯔꯛꯈꯤꯕꯗꯣ ꯅꯣꯏꯅ ꯀꯔꯤꯝ ꯇꯧꯔꯝꯃꯣꯏ ꯉꯁꯤꯕꯨ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤꯅ ꯊꯃꯣꯏꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯁꯨꯡꯄꯦꯟ ꯄꯦꯟꯗꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯤꯗꯣꯛꯄꯤꯌꯣ